ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ, ꯑꯍꯜ ꯑꯣꯏꯔꯕ ꯑꯆꯧ ꯁꯅꯥ ꯑꯃꯗꯤ ꯂꯩꯃ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯑꯆꯧ ꯁꯅꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯨꯅꯤꯡꯗꯕ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯃꯤꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯪ ꯕꯥꯖꯤꯒ ꯅꯃꯥꯕꯣꯛꯀꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯏꯄꯥꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯌꯨꯝ ꯐꯖꯕ ꯑꯃꯃꯝ ꯁꯥꯕꯤꯔꯒꯦ ꯈꯜꯂꯤ꯫ ꯂꯥꯛꯄꯅ ꯑꯗꯣ ꯄꯥꯕ, ꯑꯩꯅ ꯅꯆꯥ ꯑꯇꯣꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯕꯨ ꯑꯩꯅ ꯀꯣꯟꯗꯣꯏꯅꯤꯅ ꯂꯧ ꯏꯪꯈꯣꯜꯗꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯄꯤꯌꯨꯀꯣ꯫ ꯃꯅꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯀꯩꯐꯥꯅ ꯀꯩꯅꯣ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯍꯦꯟꯅ ꯂꯧ ꯏꯪꯈꯣꯜ ꯂꯧꯗꯣꯏꯅꯣ? ꯑꯩꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯄꯥꯕꯁꯦ ꯇꯥꯆꯧꯒ ꯑꯩꯒꯅ ꯑꯃꯨꯛ ꯀꯣꯟꯅꯕ ꯇꯥꯕ꯫ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯀꯣꯟꯅꯗꯣꯏꯕ? ꯅꯪꯅ ꯑꯇꯣꯝꯕꯅꯤꯅ ꯅꯪꯅ ꯏꯃꯥ ꯄꯥꯕ ꯑꯗꯨꯝ ꯀꯣꯟꯒꯗꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯅ ꯇꯥꯆꯧꯗꯒꯤ ꯂꯧ ꯏꯪꯈꯣꯜ ꯍꯦꯟꯅ ꯂꯧꯕ ꯇꯥꯕ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯃꯥꯏ ꯃꯈꯥ ꯑꯗꯨꯗ ꯂꯛꯏ ꯆꯤꯡꯗꯨꯅ ꯁꯤꯁꯦ ꯕꯥꯖꯤꯒꯤ ꯏꯪꯈꯣꯜꯅꯤ ꯈꯜꯂꯣ꯫ ꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯇꯥꯆꯧꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ, ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯅꯒ ꯍꯥꯟꯅ ꯂꯝꯒꯁꯤ ꯆꯥꯎꯅ ꯀꯟꯁꯤꯜꯂꯗꯅ ꯅꯪꯒꯤꯗꯗꯤ ꯌꯥꯔꯣꯏ, ꯑꯩ ꯏ ꯀꯥꯔꯛꯀꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯥꯅ ꯂꯩꯏ ꯑꯗꯨ ꯑꯃꯨꯛ ꯃꯨꯊꯠꯇꯨꯅ ꯁꯦ ꯁꯨꯃꯥꯏꯅ ꯏꯪꯈꯣꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕ, ꯈꯪꯉꯕ? ꯇꯥꯆꯧꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯏꯪꯈꯣꯜꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯤꯡꯉꯤ, ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯕꯨꯅ ꯀꯣꯟꯅꯤꯡꯗꯦꯅꯦ꯫ ꯏꯃꯥ ꯄꯥꯕ ꯀꯣꯟꯕꯗꯤ ꯃꯆꯥ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯊꯧ, ꯃꯆꯥ ꯑꯍꯜ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ ꯄꯥꯕꯁꯨ ꯑꯩꯅ ꯀꯣꯟꯕ, ꯏꯪꯈꯣꯜꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯗꯤ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯍꯦꯟꯅ ꯏꯪꯈꯣꯜ ꯆꯥꯎꯅ ꯂꯧꯒꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯃꯛ ꯌꯥꯝ ꯐꯠꯇꯦꯅꯦ ꯃꯁꯦ, ꯂꯝꯗꯤ ꯌꯥꯝ ꯀꯔꯥꯝꯃꯤ, ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ꯫ ꯌꯥꯏꯃ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯔꯩ ꯇꯧꯅꯕ ꯑꯗꯨꯗ ꯆꯩꯍꯜꯂꯛꯂꯝꯃꯤ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯀꯔꯤ ꯃꯆꯥꯁꯤꯡꯅꯣ? ꯁꯅꯥꯎ ꯄꯣꯛꯇ꯭ꯔꯤꯉꯩ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯠꯂꯤꯒꯤ ꯐꯤꯕꯝꯗ ꯍꯦꯛ ꯇꯧꯔꯗꯅ ꯅꯣꯏ ꯑꯅꯤꯒꯤ ꯑꯩꯅꯅꯦ ꯆꯞ ꯃꯥꯟꯅꯅ ꯂꯧ ꯏꯪꯈꯣꯜ ꯌꯦꯟꯅꯕꯤꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯃꯥꯒ ꯑꯩꯒꯁꯨ ꯅꯣꯏ ꯑꯅꯤꯒ ꯑꯃꯠꯇ ꯄꯨꯟꯅ ꯂꯩꯔꯣꯏ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯊꯝꯂꯒ ꯇꯣꯉꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ, ꯅꯣꯏꯗꯒ ꯌꯦꯠꯄꯤꯔꯣꯏ, ꯈꯪꯉꯕ? ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯈꯩ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯇꯝꯄꯥꯛꯅ ꯃꯈꯣꯏ ꯃꯄꯥ, ꯍꯌꯦꯡꯅꯦ ꯏꯇꯩ ꯏꯕꯨꯡꯉꯣꯒ ꯏꯆꯦꯒꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕꯤ ꯈꯨꯠꯇꯨꯝꯃꯨꯛꯇꯪ ꯆꯥꯎꯕ ꯁꯅꯥ ꯑꯃꯠꯇ ꯁꯥꯕꯤꯌꯨ꯫ ꯏꯅꯥ ꯑꯅꯤꯁꯤꯗ ꯌꯥꯜꯂꯒ ꯐꯦꯔꯦ 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 ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯈꯨꯜ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯟꯅꯒꯦ꯫ ꯍꯥ, ꯄꯪꯆꯥꯎ ꯆꯥꯎꯗꯕꯤ ꯈꯨꯠꯇꯨꯝꯃꯨꯛꯇꯪ ꯆꯥꯎꯕ ꯁꯅꯥ ꯍꯥꯏꯕ? ꯌꯥꯝꯅꯕꯨ ꯄꯛꯆꯅꯤꯡꯅꯦ ꯑꯗꯨꯗꯤ ꯃꯃꯥ ꯅꯉꯣꯟꯗ꯫ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯃꯥꯟꯕꯤꯅ ꯁꯛꯇꯨꯗ ꯈꯨꯠꯇꯨꯝꯃꯨꯛ ꯆꯥꯎꯕ ꯁꯅꯥ ꯑꯅꯤꯗꯨ ꯐꯔ ꯐꯔ ꯍꯥꯏꯒꯩ ꯆꯤꯜꯂꯗꯤ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯗꯤ ꯅꯪ ꯎꯕꯗ ꯀꯞꯄ ꯊꯦꯝꯅꯕꯗ ꯋꯥꯔꯅꯤꯗꯣ, ꯍꯥꯏꯗꯤ ꯐꯖꯃꯟꯗꯅ꯫ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯃꯄꯥꯒꯤꯗꯣ ꯑꯩꯕꯨ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯊꯥꯗꯕꯤꯔꯤꯔꯣ? ꯍꯩꯃꯥ, ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯃꯃꯥ꯫ ꯑꯗꯣ ꯅꯪꯒꯤ ꯈꯨꯠꯇꯨꯃꯨꯛ ꯆꯥꯎꯕ ꯁꯅꯥꯗꯨꯅ ꯌꯥꯔꯕꯣ? ꯌꯥꯗ꯭ꯔꯤꯗ, ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯌꯨꯝꯗ ꯂꯩꯕꯗ ꯁꯤꯟꯅꯅꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯒꯁꯨ ꯁꯥꯕꯤꯌꯨ꯫ ꯀꯔꯤꯕ? ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯍꯥꯏꯕ? ꯄꯛꯆꯕꯅ ꯂꯣꯏꯔꯅꯤ꯫ ꯁꯟ ꯍꯅꯨꯕꯤꯗ ꯀꯣꯟ ꯊꯧꯔꯤ ꯑꯍꯟꯕ ꯁꯤꯕ ꯃꯥꯜꯂꯅꯤ ꯑꯗꯨꯗꯤ꯫ ꯑꯗꯨꯅ ꯌꯥꯔꯕꯣ? ꯑꯇꯩ ꯀꯔꯤ ꯀꯔꯤ ꯁꯥꯈꯣ ꯍꯥꯏꯔꯤꯕꯅꯣ ꯃꯃꯥ? ꯅꯪꯅ ꯁꯥꯍꯟꯅꯤꯡꯕ ꯁꯅꯥꯈꯩꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨꯅꯦ, ꯑꯩꯅ ꯂꯣꯏꯅ ꯁꯥꯊꯗꯣꯏꯅꯤꯅꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯈꯨꯠꯁꯥ 10ꯁꯤꯗ ꯁꯤꯅꯕ ꯈꯨꯗꯣꯞ 10, ꯑꯗꯨꯒꯅꯦ ꯁꯅꯥꯒꯤ ꯈꯨꯖꯤ ꯄꯣꯞꯆꯥꯎꯕꯤ 2ꯇꯪꯒ ꯁꯥꯕꯤꯌꯨ꯫ ꯑꯇꯩꯗꯤ ꯌꯥꯔꯦꯗ, ꯑꯩꯗꯤ ꯁꯅꯥꯗ ꯀꯌꯥ ꯊꯣꯏꯅ ꯀꯜꯂꯛꯇꯦ, ꯁꯤꯒꯤ ꯈꯔꯁꯦ ꯁꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯍꯥ,
ꯀꯔꯤꯕ ꯅꯪꯁꯤ ꯁꯅꯥꯗ ꯀꯌꯥ ꯊꯣꯏꯅ ꯀꯜꯂꯛꯇꯦꯕ ꯍꯣꯏ ꯀꯜꯂꯛꯇꯦ ꯀꯩꯅꯣ ꯃꯤ ꯈ꯭ꯋꯥꯏ ꯅꯨꯄꯤꯒꯨꯝꯅ ꯑꯩꯁꯦ ꯁꯅꯥꯗ ꯆꯣꯞꯄꯤ ꯃꯥꯜꯂꯨꯔꯕꯣ ꯃꯥꯟꯗꯦ ꯃꯥꯟꯗꯦ ꯀꯅꯥꯅ ꯅꯪꯕꯨ ꯁꯅꯥꯗ ꯆꯣꯞꯄꯤ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯀꯦꯅꯦ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦꯗ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯒꯤꯅꯦ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯑꯃꯇꯪꯒ ꯁꯥꯕꯤꯌꯣꯕ ꯍꯥ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤꯒ ꯍꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯑꯩꯅ ꯁꯥꯗꯣꯏꯅꯦ ꯑꯗꯣ ꯅꯪꯅꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯁꯅꯥꯁꯦ ꯃꯊꯪ ꯁꯨꯝ ꯁꯥꯎ ꯍꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯔꯣꯏꯍꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯁꯅꯥꯗ ꯌꯥꯝ ꯉꯥꯎꯕꯤꯗꯧꯅ ꯀꯩꯗꯧꯕꯒꯤ ꯁꯅꯥ ꯑꯗꯨꯝ ꯁꯥꯎ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯅ ꯇꯝꯄꯥꯛ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯌꯣꯟꯁꯤꯜꯂꯤ ꯂꯥꯛꯄ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯏꯃꯥꯕꯣꯛꯀꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯔꯤꯖꯥꯠꯅꯣ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤꯅꯦ ꯀꯨꯏꯔꯔꯣꯏ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯗꯝꯅꯤ ꯑꯍꯜꯂꯁꯨ ꯑꯣꯏꯔꯕ ꯃꯣꯏ ꯑꯅꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯅꯤ ꯍꯥꯏꯕꯒꯤꯅꯤ ꯃꯣꯏ ꯑꯅꯤꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯏꯄꯥ ꯏꯆꯥꯅ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯣꯏꯍꯧꯗꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯗꯨꯅ ꯍꯌꯦꯡ ꯑꯆꯧ ꯁꯅꯥ ꯑꯃꯗꯤ ꯂꯩꯃꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯧꯕꯒꯤ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯝꯄꯥꯛ ꯁꯅꯥ ꯂꯨꯄꯥꯇꯅ ꯆꯣꯟꯅ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯍꯥꯡꯗꯣꯛꯏ ꯇꯝꯄꯥꯛ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯄꯨ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯀꯌꯥꯗ ꯐꯖꯔꯕ ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯇꯝꯄꯥꯛ ꯃꯥꯅ ꯃꯃꯪꯗ ꯅꯣꯛꯂꯤꯕ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯅ ꯅꯣꯛꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯛꯄ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦ ꯍꯦ ꯃꯤꯒꯤ ꯅꯥꯀꯣꯡꯁꯤꯗ ꯅꯣꯛꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯃꯃꯥ ꯀꯔꯤꯅꯣ ꯃꯁꯤꯅ ꯈꯞ ꯆꯤꯡꯗꯅ ꯅꯣꯛꯂꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯃꯪꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯝꯄꯥꯛ ꯃꯥꯗꯤ ꯃꯃꯪ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗ ꯑꯗꯨꯃꯛ ꯆꯣꯏꯔꯣ ꯂꯣꯟꯗꯨꯅ ꯅꯣꯛꯂꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯩꯒꯤ ꯁꯅꯥ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯁꯅꯥ ꯉꯥꯛꯇ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ ꯍꯥꯏ ꯃꯃꯥꯅ ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯎꯅꯦ ꯍꯦ ꯍꯥꯏ ꯃꯃꯥ ꯇꯥꯗꯦꯅꯦ ꯃꯁꯤꯗꯤ ꯃꯃꯥꯏꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯇꯝꯄꯥꯛ ꯃꯥꯒꯤ ꯃꯪ ꯑꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤꯔꯝꯃꯤ ꯑꯌꯣ ꯋꯥꯈꯜ ꯇꯥꯔꯕꯣ ꯃꯃꯥ ꯑꯩꯃ ꯃꯈꯣꯏ ꯃꯄꯥ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁ ꯀꯩꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔꯝꯂꯕ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯃꯪꯅꯣ ꯅꯪꯅ ꯃꯪꯂꯤꯕꯗꯨꯕꯣ ꯅꯣꯛꯄꯒ ꯈꯦꯕꯒ ꯁꯅꯥꯒꯁꯨ ꯌꯥꯝ ꯄꯜꯂꯤ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯤꯕꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯇꯅ ꯆꯣꯟꯅ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯊꯦꯡꯅꯩ ꯃꯗꯨꯗ ꯌꯥꯎꯕ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯉꯩ ꯏꯆꯥꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯈꯖꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯔꯛꯄꯗꯒꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯅꯤ ꯅꯪꯗꯤ ꯁꯅꯥꯗ ꯊꯣꯏꯅ ꯉꯥꯎꯕ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯃꯪ ꯐꯥꯎꯕ ꯁꯅꯥꯒꯤ ꯃꯪ ꯑꯣꯏꯅ ꯃꯪꯂꯕꯣꯌꯦ ꯁꯅꯥꯗ ꯆꯣꯞꯄꯤ ꯃꯥꯅ ꯁꯅꯥꯗ ꯆꯣꯞꯇꯕꯒ ꯁꯥꯔꯗꯅ ꯀꯔꯤꯅꯣ ꯃꯤꯅ ꯃꯪꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯅꯥꯒꯤ ꯃꯪ ꯃꯪꯖꯔꯛꯄꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯃꯪꯒꯦꯅ ꯃꯪꯕ꯭ꯔꯣ ꯌꯥꯔꯦ ꯃꯃꯥ ꯇꯨꯝꯃꯣ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯒꯤ ꯁꯅꯥꯒꯤ ꯃꯪꯗꯣ ꯃꯪꯂꯕꯁꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯅꯣꯛꯂꯛꯀꯅꯨꯀꯣ ꯑꯩ ꯇꯨꯝꯕ ꯀꯥꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧ ꯁꯅꯥ ꯑꯃꯗꯤ ꯂꯩꯃ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥ ꯑꯗꯨ ꯃꯃꯥꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯑꯆꯧ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯂꯥꯛꯏꯗꯨ ꯃꯁꯤꯒꯤ ꯀꯣꯛꯐꯥꯏ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯁꯦꯜ ꯅꯤꯕ ꯁꯣꯏꯗꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯑꯁꯨꯝꯅ ꯑꯆꯧ ꯁꯅꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯩꯐꯥ ꯑꯗꯨ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯕꯥꯖꯤ ꯏꯪꯈꯣꯜ ꯁꯨꯔꯤꯔꯣ ꯏꯪꯈꯣꯜ ꯁꯨꯔꯤꯁꯤꯕꯨ ꯏꯪꯈꯣꯜ ꯁꯨꯔꯤꯔꯣꯏ ꯍꯣ ꯑꯩꯒꯤꯁꯦ ꯏꯪꯈꯣꯜ ꯁꯨꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯔꯤꯅꯤ
ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯂꯗꯅ ꯌꯥꯔꯦ ꯁꯥꯕꯤꯅ ꯃꯌꯥ ꯍꯤꯒꯠꯄ ꯃꯥꯟꯈꯩ ꯅꯌꯥ ꯑꯆꯧꯕꯗꯣ ꯊꯥꯡꯗꯣꯛꯇꯅ ꯂꯩꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯕꯥꯖꯤꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯁꯦꯜ ꯂꯩꯔꯕꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯨ ꯊꯛꯅꯕꯅꯤꯅ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯩꯕꯨ ꯌꯨ ꯌꯥꯝ ꯊꯛꯄ ꯃꯤꯗꯧꯅ ꯌꯨ ꯌꯥꯝ ꯊꯛꯄ ꯅꯠꯇꯦ ꯍꯤꯗꯥꯛ ꯌꯥꯝ ꯊꯛꯄꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯪ ꯑꯃ ꯏꯕꯣ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯁꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯦ ꯂꯧꯔꯣꯁꯦ ꯅꯪꯅꯦ ꯌꯨꯗꯣ ꯊꯛꯂꯒꯅꯦ ꯈꯔ ꯊꯨꯅ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯖꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯤꯗ ꯍꯥꯏꯖꯁꯅꯨꯗ ꯏꯃꯥꯕꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯍꯥꯏꯕꯕꯨ ꯑꯩ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯀꯗꯥꯏꯗꯒꯤ ꯈꯜꯂꯅꯤ ꯍꯥꯏꯕꯒꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯦꯜ ꯑꯗꯨꯝ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯆꯩꯔꯁꯨ ꯅꯪꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯥꯎꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯅꯠꯇꯦꯕ ꯅꯪꯅꯦꯕ ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯗꯅ ꯑꯗꯨꯗꯤ ꯕꯥꯖꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪ ꯑꯃꯨꯛ ꯆꯠꯇ꯭ꯔꯗꯤ ꯏꯪꯈꯣꯜ ꯑꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯅ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯔꯒꯅ ꯇꯨ ꯑꯥꯗꯒꯤ ꯁꯅꯥꯕꯨꯜ ꯑꯁꯦ ꯑꯁꯤ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯍꯧꯔ ꯆꯠꯂꯣ ꯑꯁ ꯑꯩ ꯏꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯗꯦꯍꯦ ꯕꯥꯖꯤꯅ ꯆꯥꯏꯗꯦ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯣꯏꯅ ꯆꯥꯏꯕꯤꯔꯒꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯔꯗꯤ ꯐꯔꯛ ꯇꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯕꯥꯖꯤ ꯑꯩꯅ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯑꯩꯁꯦ ꯊꯕꯛ ꯁꯣꯟꯕ ꯁꯣꯏꯗ꯭ꯔꯦ ꯕꯥꯖꯤ ꯅꯆꯥ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯥ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯄꯥꯈꯣꯟ ꯍꯥꯏꯔꯛꯂꯅꯤꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯁꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯣꯏ ꯕꯥꯖꯤ ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯐꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨ ꯑꯃꯨꯛ ꯑꯆꯧꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁ ꯑꯃ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯕꯥꯖꯤ ꯍꯥꯎꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗꯀꯣ ꯅꯨꯡꯁꯤꯃꯟꯗꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦꯍꯦ ꯅꯣꯏꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯕꯥꯖꯤ ꯀꯩꯁꯨ ꯃꯥꯏꯗꯦ ꯑꯗꯣ ꯀꯩꯗꯧꯔꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗ ꯁꯦꯜ ꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯁꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯄꯗ ꯄꯤ ꯁꯦ ꯁꯤ ꯄꯨꯔꯣ ꯑꯗꯨꯒ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤ ꯕꯥꯖꯤ ꯅꯆꯥ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯆꯧꯁꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯛꯄꯗ ꯌꯦꯡꯍꯧꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯩꯅꯗꯤ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯂꯩꯖꯅꯕ ꯍꯥꯏꯅ ꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦꯅꯦ ꯉꯥ ꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯔꯒ ꯉꯥ ꯌꯣꯛꯎ ꯍꯥꯏꯅ ꯁꯦꯜ ꯄꯤꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯨꯅ ꯉꯥ ꯌꯣꯛꯄꯒꯤ ꯃꯍꯨꯠꯇ ꯌꯨ ꯈꯔ ꯊꯛꯇꯣꯛ ꯖꯨꯋꯥꯔ ꯈꯔ ꯁꯥꯟꯅꯊꯣꯛ ꯇꯧꯗꯨꯅ ꯍꯦꯛꯇ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯔꯒ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛ ꯁꯦꯜ ꯄꯤꯔꯦ ꯑꯗꯨꯁꯨ ꯉꯥꯅꯨ ꯃꯆꯥ ꯌꯦꯅꯥꯎ ꯃꯆꯥ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯅꯨ ꯌꯦꯟ ꯂꯩꯗꯅ ꯍꯦꯛꯇ ꯊꯣꯡꯂꯒ ꯆꯥꯊꯣꯛꯏ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯅꯤ ꯑꯩꯅꯗꯤ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯁꯦꯟꯗꯥꯜ ꯂꯝꯕꯤ ꯐꯅꯌꯥꯝꯗꯤ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯗꯦ ꯃꯈꯣꯏꯗ ꯊꯥꯗꯕ ꯁꯦꯜ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯜꯂꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯝ ꯁꯣꯟꯖꯍꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯉꯥꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯪꯈ꯭ꯔꯤꯕ ꯑꯗꯣ ꯌꯥꯏꯃ ꯑꯃꯗꯤ ꯇꯝꯄꯥꯛꯅ ꯎꯍꯧꯔꯝꯃꯤ ꯇꯝꯄꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯔꯦꯗꯅ ꯃꯄꯥ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯁꯦ ꯉꯥꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯪꯈ꯭ꯔꯤꯕꯁꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯇꯩ ꯃꯅꯥꯎꯈꯛ ꯆꯥꯕ ꯏꯃꯨꯡꯅꯤ ꯉꯥꯁꯦ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯑꯃ ꯂꯩꯔꯛꯂꯒ ꯑꯩꯈꯣꯏꯒꯤꯁꯨ ꯄꯪꯆꯥꯎ ꯆꯥꯎꯗꯕꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏꯅ ꯌꯥꯝꯕꯒ ꯅꯇꯩꯃꯒꯁꯦ ꯃꯕꯨꯛꯁꯦ ꯂꯃ ꯏꯇꯧ ꯃꯤ ꯌꯥꯝ ꯄꯤꯖꯅꯤꯡꯗꯦ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯗꯅꯤ ꯑꯩꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯣꯏꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯏꯌꯥꯝꯕ ꯁꯦꯜ ꯄꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤꯕꯨ ꯇꯧꯕꯤꯔꯛꯈ꯭ꯔꯕꯒꯦ ꯃꯔꯝ ꯆꯠꯁꯤꯅꯗꯤꯌꯦ
ꯍꯌꯦꯡ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯖꯕ ꯇꯥꯕꯅꯤ ꯃꯕꯨꯛ ꯐꯠꯇꯦ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅꯅꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯇꯧꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯩꯗꯤꯅꯦ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯁꯤ ꯍꯥꯏꯅ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯆꯧ ꯁꯅꯥꯅ ꯉꯥ ꯂꯩꯗꯨꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯀꯜꯂꯛꯇꯨꯅ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩ ꯃꯆꯥ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯈꯥꯏꯗꯣꯛꯂꯝꯃꯤ ꯑꯆꯧ ꯁꯅꯥꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯤꯗ ꯅꯪꯅ ꯈꯥꯏꯗꯣꯛꯂꯤꯕ ꯍꯤꯟꯖꯥꯡꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯤꯅꯣꯅꯦ ꯏꯅꯥꯎꯈꯣꯏꯒꯤꯅꯦ ꯏꯆꯥ ꯀꯩꯐꯥꯒ ꯏꯆꯥ ꯂꯥꯛꯄꯒꯗꯣ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ ꯑꯗ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯈ꯭ꯔꯒꯦ ꯇꯧꯕ ꯃꯣꯏꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯑꯗꯣ ꯑꯩꯅꯦ ꯍꯤꯟꯖꯥꯡ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯝꯗꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯇꯝꯄꯥꯛ ꯍꯣꯏꯗ ꯍꯤꯟꯖꯥꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯏꯅꯥꯎ ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯏꯆꯦꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯏꯌꯦ ꯇꯝꯄꯥꯛ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯌꯥꯝ ꯈꯨꯝꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯊꯅꯝꯃꯣ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯐꯥꯟ ꯃꯊꯛꯁꯤꯗ ꯊꯅꯝꯃꯒꯦꯀꯣ ꯇꯝꯄꯥꯛ ꯈꯨꯝꯗꯦ ꯂꯩꯃꯁꯨ ꯇꯝꯄꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯩꯅ ꯆꯥꯛꯀ ꯊꯤꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯕꯥꯖꯤ ꯑꯩꯗꯤ ꯁꯟꯕꯤ ꯑꯃ ꯂꯣꯏꯅꯤꯡꯉꯤꯅꯦ ꯃꯤꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯂꯧꯕꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯌꯨꯝꯗ ꯁꯟꯕꯤ ꯑꯃ ꯂꯣꯏꯕ ꯄꯥꯝꯃꯤ ꯁꯟ ꯂꯣꯏꯔꯒ ꯃꯤꯅ ꯍꯨꯔꯥꯟꯈꯤꯅꯕ꯭ꯔꯣ ꯀꯅꯥꯅ ꯍꯨꯔꯥꯟꯗꯧꯔꯤꯒꯦ ꯀꯩꯐꯥꯒ ꯂꯥꯛꯄꯒꯅ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕꯤꯗꯧꯔꯤꯒꯦ ꯁꯟꯒ ꯂꯣꯏ ꯌꯥꯄꯣꯟꯇꯦ ꯍꯨꯔꯥꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯏꯆꯥ ꯑꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯀꯩꯗꯥꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯈꯤꯕꯁꯤꯡꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯊꯥꯏꯅꯅ ꯊꯥꯏꯅꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯍꯩꯅꯈꯤꯕ ꯊꯕꯛꯄꯨ ꯄꯥꯛ ꯍꯦꯛꯇ ꯇꯣꯛꯑꯦ ꯍꯥꯏꯕ꯭ꯔꯗ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯁꯦ ꯑꯐꯕ ꯍꯥꯏꯕꯤꯔꯁꯨ ꯂꯧꯗꯦ ꯐꯅꯤꯡꯕꯒꯤ ꯆꯩ ꯉꯥꯡꯕ ꯇꯧꯔꯁꯨ ꯏꯋꯥ ꯂꯧꯕꯤꯗꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏ ꯈꯛꯇꯗꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯗꯧꯔꯤꯕꯁꯦ ꯏꯆꯥ ꯑꯅꯤꯁꯤꯗ ꯇꯥꯏꯅꯕꯕꯨꯗꯤ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯨ ꯃꯕꯨꯛꯆꯦꯜ ꯐꯠꯇꯦ ꯃꯧꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤ ꯑꯗꯨꯅꯅꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯅꯠꯇꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯅꯕ ꯃꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯧꯗꯧꯔꯤꯕꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯑꯩꯅ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯏꯄꯣꯛꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯩꯁꯨ ꯆꯤꯟꯗ ꯄꯪꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯏꯆꯥ ꯀꯩꯐꯥꯒ ꯏꯆꯥ ꯂꯥꯛꯄꯒꯗ ꯁꯤꯟꯅꯔꯝꯒꯦ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯁꯝꯕꯜ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯛꯄ ꯂꯥꯛꯄ ꯀꯩꯅꯣ ꯁꯤ ꯅꯪ ꯀꯧꯔꯛꯏꯁꯤꯅ ꯂꯥꯛꯄ ꯅꯪꯕꯨ ꯏꯃꯥꯕꯣꯛꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯂꯥꯛꯄ ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯨꯃꯤꯟ ꯂꯩꯔꯒꯦꯗꯤ ꯈꯨꯝꯗ꯭ꯔꯁꯨ ꯐꯖꯗꯤ ꯇꯧꯔꯤꯁꯦ ꯑꯣꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯏꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯊꯕꯛꯀ ꯁꯪꯕ꯭ꯔꯣ ꯁꯪꯂꯕꯗꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨꯕ ꯅꯪ ꯕꯥꯖꯤꯁꯨ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯩꯁꯨꯅꯦ ꯈꯨꯠꯁꯦ ꯉꯔꯥꯡ ꯇꯨꯁꯤꯜꯂꯨꯕꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯦ ꯏꯆꯥꯅ ꯁꯪꯂꯕꯗꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯣ ꯏꯃꯥꯕꯣꯛ ꯑꯩꯁꯦ ꯏꯃꯥꯟꯅꯕꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯏꯃꯥꯟꯅꯕꯗ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯅꯪ ꯇꯥꯆꯧꯕꯨ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯀꯧ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯩꯐꯥ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯐꯥ ꯏꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯁꯤꯡ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨꯕ ꯍꯥ ꯁꯤꯡ ꯈꯥꯏꯕꯤꯌꯣꯕ ꯑꯁ ꯏꯃꯥꯕꯣꯛꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯍꯥꯏꯔꯕꯅꯤ ꯅꯪ ꯁꯪꯂꯕꯗꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨꯕ ꯂꯩꯃꯅ ꯑꯁꯤ ꯍꯥꯏꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯝꯄꯥꯛ ꯑꯗꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯏꯆꯦ ꯃꯃꯥ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯗꯈꯩ ꯊꯝꯖꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯏꯆꯦꯅ ꯁꯤꯡ ꯈꯥꯏꯔꯨ ꯂꯥꯎ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯅꯠꯇꯦ ꯏꯆꯦꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯕꯨ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯒ ꯎꯕꯤꯔꯕ꯭ꯔꯣ ꯏꯅꯥꯎ ꯏꯆꯦꯁꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯏꯆꯥꯁꯤꯡꯗ ꯍꯥꯏꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ
ꯌꯥꯔꯦ ꯏꯆꯦ ꯑꯩ ꯏꯆꯦꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯏꯆꯦꯅ ꯅꯆꯥ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯦ ꯍꯥꯏꯕ ꯅꯅꯥꯎꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯦꯛ ꯇꯧꯕꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯧꯗꯅ ꯊꯕꯛ ꯁꯤꯖꯤꯟꯅꯗꯧꯒꯤ ꯏꯆꯦꯅ ꯇꯧꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯂꯩꯃ ꯇꯝꯄꯥꯛꯀꯤ ꯋꯥ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯏꯅꯥꯎ ꯅꯪꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯏꯆꯥꯅꯤ ꯀꯅꯥ ꯅꯠꯇꯦꯅ ꯑꯗꯨꯒ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯀꯔꯤꯒꯤ ꯍꯧꯅꯗꯅꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯤꯕꯗꯣ ꯏꯆꯦꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯏꯆꯥ ꯑꯅꯤꯁꯦ ꯀꯧꯗꯅ ꯇꯧꯍꯜꯂꯤꯕꯗꯣ ꯅꯆꯤꯟꯗꯅ ꯏꯆꯥꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯊꯃꯣꯏ ꯑꯗꯨꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯠꯅ ꯎꯕꯖꯥꯠꯅꯤ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯍꯟꯈ꯭ꯔꯕꯒꯦ ꯉꯁꯤꯈꯛ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯤꯡ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯛ ꯅꯕꯨꯛꯆꯦꯜ ꯐꯠꯇꯕ ꯌꯥꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯑꯩ ꯀꯔꯤꯃꯠꯇ ꯃꯇꯦꯡ ꯍꯥꯏꯔꯔꯣꯏ ꯑꯗꯨꯒꯅꯦ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕꯒ ꯅꯣꯏꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯝꯄꯥꯛ ꯂꯩꯃꯅ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯁ ꯀꯦꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯂꯧꯔꯗꯅ ꯑꯩꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯔꯛꯀꯅꯨ ꯀꯀꯥꯏꯗꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯗ꯭ꯔꯤ ꯅꯣꯏꯅꯗꯕꯨ ꯏꯆꯥ ꯑꯅꯤꯁꯦ ꯀꯧꯗꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯂꯥꯟ ꯇꯧꯍꯟꯒꯦꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯦꯛꯊꯔꯛꯂꯤꯕꯁꯤꯕꯨ ꯂꯩ ꯃꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯔꯝꯒꯤ ꯃꯥꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯇꯝꯄꯥꯛꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯄꯁꯤꯡ ꯑꯗꯨ ꯇꯝꯗꯨꯅ ꯀꯞꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯒꯤ ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯂꯥꯛꯆꯅ ꯉꯥꯡꯕꯁꯤꯗꯤ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯃꯈꯣꯏ ꯐꯥꯖꯤ ꯌꯥꯔꯤꯁꯤ ꯀꯞꯂꯅꯨ ꯋꯥꯈꯜ ꯊꯦꯟꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯨꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯌꯥꯏꯃꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯑꯆꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯥꯖꯧ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯥꯖꯧ ꯀꯩꯗꯧꯔꯒꯦ ꯌꯥꯏꯃ ꯇꯥꯖꯧ ꯉꯁꯤꯗꯤ ꯅꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯅꯅꯥꯎ ꯉꯁꯤ ꯇꯥꯖꯧꯗꯣ ꯌꯥꯝ ꯋꯥꯔꯧꯋꯦ ꯀꯩꯗꯧꯔꯒꯦꯅꯦ ꯌꯥꯏꯃ ꯏꯇꯩꯃꯅ ꯅꯅꯥꯎ ꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯅꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯔꯛꯀꯅꯨ ꯀꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯁꯤ ꯇꯠꯅꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯏꯇꯩꯃꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯅꯣꯏꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯃꯤꯔꯣ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤꯕꯨ ꯃꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯅꯤ ꯃꯁꯤꯗ ꯏꯅꯥꯎꯅ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯇꯧꯔꯅꯨ ꯅꯪ ꯌꯨꯁꯨ ꯌꯥꯝ ꯉꯥꯎꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯅꯤ ꯏꯇꯩꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤꯗ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯅꯣꯏꯗꯒꯤ ꯃꯇꯦꯡ ꯀꯌꯥꯝ ꯂꯧꯔꯒꯦ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯅꯣꯏꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯍꯪꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯌꯥꯝ ꯂꯧꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯂꯝꯂꯗꯅ ꯌꯥꯏꯃ ꯌꯥꯔꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯂꯣ ꯅꯊꯛ ꯊꯣꯡꯕ ꯍꯜꯗ ꯅꯪ ꯃꯥ ꯈꯛꯇ ꯁꯤꯖꯤꯟꯅꯕ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯗꯕ ꯅꯪꯅ ꯅꯌꯨ ꯉꯥꯎꯁꯤꯜꯂꯒ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯗꯕꯒ ꯁꯥꯔꯗꯅ ꯑꯩꯅꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯇꯥꯖꯧꯒꯤꯁꯦ ꯍꯅꯨ ꯊꯪꯗꯅ ꯇꯨꯃꯤꯆꯪ ꯆꯪꯂꯤꯕ ꯉꯥꯏꯗꯨꯔꯣ ꯇꯥꯖꯧ ꯃꯉꯥꯏꯔꯦꯅꯦ
nupi misang bada thona faribaze tazo nupi misang bada kanara idai masi wangang bada kam helabane idai masi waro mana nang nupi da nganglam liba khonda do kharai hanmale yaima wangang bada natin yo tharaga phasana mun khalaga nga nangi nupi gi higai wa taraga swai da irang sagakan natai masina sing amukta khaibiu haibada nangi nupi na nganglak liba khonda dudi mi oibagi khondara isani boy khoina minai gumna khali haiduna hairakpa madudagi hendoraktana natai masida nangi nupi na namitana sauba phangdabi kaidana hairakpa wangang adudi ka hendabra adudi asumbu haibani kaina ada saufom thoktena ai nupi na haibada kariya kaiba yaurage adudi natai mana haibada dasu kariya kaiba yaurage ai su noi dagi mateng lor noi soi khoi dagi mateng lor kanu haibani aduna haibadi ichili naugi mari si tanarasi haibani ne yare yare ngasi dagi ichili naugi mari tanarabane ai jo mo kana na khoi dagi mateng lor aduga noi su ai khoi dagi mateng amo kana lor kan adu budi hayeng shiraba kana na thangdok pigi yenge namitan na jaw bu phangdaba noi na su isa bibani pokli ba yai ma ingonda hingna bu sarala yai magi akon bagi wa aduda sausana asawbana heladuna yai magi mamaida khupangna tharaklami yai ma adu yuga ngawbana khongpham sa haudraduna tusilami ngasai khayena khada leptuna khanaba yenglamba tapak adu parabrap chensilaktuna makhoi mapa hai kai pha lakpa tabra nakhoi ani na pabung phuri ba mi se makhong makhona che thudeu laun he makhoi na usitaba yabra adu budi nungai ni hai nakhoi ani tabra yam thuna la na pabung sida mi na phuri ba se ya de hai ba ma khangalu laun mama na kauba adu taraduna kaifa ga lakpa ga du thingna sen thoraktuna makhoi na haibata tawbiriba matam supada makhoi gi phanabata khanbiriba mapagumlaba makhoi gi baji asau sanabu minung silaitana phubirami laimana hai lakpa kaifa karina na khoi anin tawri base ha thado nang bajira na ko thagano na khoi na tawri base karino nangi bajira tu na tawba hauna bro ha thado hai bane nang baji bo phugano phozilu mi usitaba aphau saba hanubado hado tawriba mataw aduda yumlonabagi mising sinsinaraktuna khanariba adu khamdoklami asumna yaima amadi masasing adu legaigi mising na ngangduna mayumda chalhankhirami khanaba khamdokpa sanglakpa legaigi mising su mahai hanakhirami haujikti ahal oiraba matai manaw adu tamak na heurami asuk phattaba aiyadi makhoi bu ishani khanduna makhoi gi gai phanabata honabane aduga makhoi na mapagum laba ingonda kut aduna phuba ngamlaba phai khangni adubudi si oira male isa isu leitabagi mina usittaba haibado makhoi basi ai khoi gi su isa amatang yauksaram labadi mina su yamna lakjari base lakjaramoi ko asi haina leima phiji aduna sintharat liba pirang adabu teithoi karigi kapliba nari nangbo kapkana mabuk phattaba makhoibu ai khoini ishani inauni khalubagi mahaini ngasi ai khoina phangliba haujikti makhoi ga ai khoi ga mari amata thongadrabani makhoi ai khoi gi iteng yauduna kayam kuina nungai na lei haibadu yungi asumna namit asi so haukhirami azau sana amadi yaimagi imung ada amuk hanna kauna ngangna taramde yaimagi imung ada hanade azau sana na lem thak pirambani adubu haujikti azau sana na hanna yengbiraktrabada yamna waba haibadu oiraklami adubu suningdaba mapa masa adudi thabak subagi wakhaldi adumak leiramde tampak su adu mangai nupi ama oibagi mapuroiba amadi masasingbu wakhal tanaba ngangsakpagi mahutta manadam hena legai satuna azau sana amadi leimagi maramda phattaba miwa kaya ama nganglami nongmagi namini tampak adu arubigi manakta selpu balaklami tampakna arubia nang seldo kita piu kaidaurage aine sendoido mayam haplaga singbige haiwani ise ne sendoi haplaga singbige haidana aingondagi loriba selse phaneyamdi yame singdi singlakte yada tawrini ngasi ana nangondagi puriba sel mayam se hayeng matang saraba kanda aina soidana
ꯁꯦꯟꯗꯣꯏꯗ ꯁꯦꯟꯗꯣꯏ ꯍꯥꯞꯂꯒ ꯁꯤꯡꯕꯤꯗꯣꯏꯅꯤ ꯁꯦꯟꯗꯣꯏꯗ ꯁꯦꯟꯗꯣꯏ ꯍꯥꯞꯂꯒ ꯁꯤꯡꯕꯤꯒꯦ ꯀꯒꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ ꯏꯆꯦꯁꯨ ꯁꯦꯟꯗꯣꯏꯗꯤ ꯂꯥꯏꯔꯗꯅ ꯃꯔꯦ ꯐꯥꯎ ꯁꯤꯡꯕ ꯉꯝꯗꯕ ꯏꯆꯦꯗ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯏꯆꯦꯗ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏ ꯏꯆꯦꯗ ꯁꯦꯜ ꯄꯤꯁꯤꯜꯂꯨꯔꯒ ꯍꯌꯦꯡ ꯁꯤꯡꯂꯛꯇ꯭ꯔꯒ ꯃꯥꯡꯖꯍꯧꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯑꯔꯨꯕꯤ ꯏꯆꯦꯅ ꯁꯣꯏꯗꯅ ꯏꯅꯥꯎꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯦꯜ ꯄꯥꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯃꯤ ꯅꯪꯕꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯠꯊꯤꯠꯁꯤꯡꯗꯨꯒ ꯏꯆꯦꯁꯨ ꯉꯥꯏꯔꯦ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯦꯜ ꯄꯥꯏꯗꯣꯏꯕ ꯑꯁ ꯏꯆꯦ ꯁꯦꯜ ꯄꯨꯕ ꯌꯥꯅꯕ ꯀꯗꯔ ꯇꯧꯔꯅꯨꯗ ꯑꯩꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ ꯀꯗꯔ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏ ꯏꯇꯩꯒ ꯑꯩꯈꯣꯏ ꯏꯆꯦꯒꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯒꯦ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯅꯤ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯏꯆꯦꯅ ꯄꯨꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯍꯥꯞꯂꯒ ꯁꯤꯡꯕꯤꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅꯦ ꯏꯆꯦꯗ ꯁꯦꯠ ꯈꯤꯇ ꯄꯤꯌꯨ ꯑꯩꯁꯦ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯍꯥꯏꯔꯕꯅꯤ ꯑꯔꯨꯕꯤ ꯉꯝꯃꯔꯣꯏ ꯏꯆꯦ ꯑꯩꯈꯣꯏꯅ ꯐꯪꯅꯤ ꯐꯪꯂꯣꯏꯁꯨ ꯈꯪꯗꯕ ꯂꯟ ꯊꯨꯝꯗꯨꯕꯨ ꯑꯩꯅꯦ ꯁꯦꯟꯗꯣꯏꯒ ꯄꯥꯝꯖꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯏꯆꯦꯗ ꯁꯦꯜ ꯄꯤꯕꯁꯨ ꯉꯝꯂꯔꯣই ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯁꯤꯡꯂꯛꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯝꯅ ꯇꯝꯄꯥꯛ ꯃꯥꯅ ꯑꯔꯨꯕꯤꯗꯒꯤ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯑꯔꯨꯕꯤꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯇꯝꯄꯥꯛ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯗꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯆꯧ ꯁꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯈ꯭ꯔꯒ ꯑꯆꯧ ꯁꯅꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯔꯕ ꯀꯥꯟꯗ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯁꯦꯜ ꯁꯤꯡꯕꯤꯒꯦ ꯍꯥꯏꯅ ꯇꯥꯠ ꯇꯧꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯂꯥꯛꯄ ꯑꯗꯨ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯏꯅꯦꯇꯣ ꯌꯨ ꯃꯌꯣꯝ ꯑꯃꯇ ꯄꯤꯌꯨ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯤ ꯃꯗꯨ ꯊꯛꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃꯇ ꯈꯟꯒꯦ ꯁꯣꯠꯇꯣꯏꯔꯦ ꯏꯕꯨꯡꯉꯣ ꯁꯣꯠꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯒ ꯄꯤꯕ ꯉꯝꯂꯔꯣꯏ ꯅꯪꯅ ꯁꯣꯠꯄꯗ ꯑꯩꯒꯤ ꯄꯣꯠꯐꯝꯁꯦ ꯃꯨꯠꯇꯧꯔꯦ ꯑꯗꯨꯅ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯌꯨ ꯄꯤꯕꯒ ꯉꯝꯂꯔꯣꯏ ꯑꯁ ꯏꯅꯦꯇꯣ ꯍꯌꯦꯡ ꯀꯣꯟꯅ ꯄꯨꯂꯞ ꯁꯤꯡꯒꯦ ꯀꯩꯗꯧꯔꯒꯦ ꯃꯃꯜ ꯂꯩꯇꯕ ꯃꯤꯗꯧꯅ ꯁꯨꯃꯥꯏꯅꯒ ꯌꯨ ꯁꯣꯠꯂꯒ ꯊꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯇꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨ ꯁꯣꯠꯀꯦ ꯍꯥꯏꯔꯕꯅꯤ ꯀꯥꯟꯅꯗꯁꯦ ꯏꯅꯦꯇꯣ ꯃꯌꯣꯝ ꯑꯃꯇ ꯁꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥꯕꯨꯒ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯁꯤꯈ꯭ꯔꯀꯥꯟꯗ ꯃꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯨꯒꯤ ꯑꯩꯅ ꯃꯄꯨ ꯑꯣꯏꯔꯕ ꯃꯇꯝꯗ ꯏꯅꯦꯇꯣꯡꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯕꯤꯗꯣꯏꯅꯤꯁꯦ ꯅꯣꯏ ꯕꯥꯖꯤꯒ ꯅꯣꯏ ꯅꯃꯥꯕꯨꯒ ꯁꯤꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯨ ꯃꯥꯡꯖꯕ ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯂꯦꯡꯉꯣ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯌꯨ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯗꯨꯒꯅꯦ ꯁꯦꯜ ꯌꯥꯎꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗꯁꯨ ꯆꯪꯂꯛꯀꯅꯨ ꯑꯁ ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯁꯤꯕꯣ ꯃꯕꯨꯛ ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯣ ꯐꯩ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯕ ꯀꯥꯟꯗ ꯏꯅꯦꯇꯣ ꯅꯪꯒꯤ ꯌꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝꯁꯦ ꯑꯩꯅ ꯂꯩꯈꯥꯏꯒꯦ ꯌꯦꯡꯉꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ ꯑꯗꯨꯕꯨꯗꯤ ꯋꯥꯖꯥꯎꯒ ꯇꯧꯔꯤꯕ ꯋꯥꯖꯥꯎꯒ ꯇꯧꯔꯤꯕꯅꯦꯕ ꯍꯥꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯌꯨ ꯈꯔꯨꯡꯁꯤꯅ ꯊꯣꯝꯃꯛꯇꯅ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯤꯕ ꯇꯥꯔꯦ ꯅꯪ ꯑꯣ ꯌꯨ ꯈꯔꯨꯡꯗꯨꯅ ꯊꯣꯝꯒꯦ ꯍꯥꯏꯔꯁꯨ ꯊꯣꯝꯕꯤꯔꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯏꯅꯦꯇꯣ ꯌꯨ ꯃꯌꯨꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯃꯥꯏꯁꯦ ꯐꯖꯅ ꯊꯥꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯃꯉꯣꯟꯗ ꯅꯠꯇꯕꯗꯧꯅ ꯌꯨ ꯃꯌꯨꯝ ꯑꯃꯠꯇ ꯄꯤꯌꯨꯅ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯐꯩ ꯅꯪꯅꯦ ꯏꯆꯥ ꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯒ ꯐꯨꯗꯦꯛꯍꯟꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯅꯝ ꯀꯟꯗꯅ ꯁꯨꯝ ꯂꯩꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯝꯃꯤ ꯂꯥꯛꯄ ꯇꯍꯥꯅ ꯑꯁ ꯌꯥꯔꯦ ꯏꯅꯦꯇꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯈꯣꯡꯂꯥꯏ ꯁꯨꯕ ꯃꯌꯥꯝꯗꯣ ꯀꯧꯊꯣꯔꯛꯑꯅꯨ ꯃꯣꯏ ꯀꯧꯊꯣꯛꯂꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯣꯏ ꯀꯤꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯃꯤ ꯐꯨꯅꯤꯡꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯀꯧꯕꯤꯕꯕꯣ ꯂꯝꯍꯦꯟꯕ ꯃꯤ ꯂꯥꯛꯄ꯭ꯔꯣ ꯅꯆꯥꯗ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣ ꯃꯈꯣꯡ ꯊꯨꯗꯦꯛꯀꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯂꯝꯍꯦꯜꯂꯤꯁꯦ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯏꯅꯦꯇꯣꯟ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯁꯤꯒ ꯑꯐꯥꯎ ꯁꯥꯒꯩ ꯁꯥꯔꯝꯂꯒ ꯏꯆꯥꯁꯤꯡꯁꯦ ꯎꯕꯗ ꯄꯥꯏꯈꯩ ꯆꯦꯟꯈ꯭ꯔꯦꯅꯦ ꯂꯥꯛꯄ ꯑꯗꯨ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁ ꯁꯤꯔꯦ ꯁꯣꯔꯒ ꯇꯠꯇꯧꯔꯦ ꯀꯔꯤꯅꯤ ꯏꯅꯦꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯁꯥ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯥꯏꯋꯥꯅꯦ ꯅꯠꯇꯦ ꯃꯣꯏꯗꯨꯕꯨ ꯃꯃꯥꯅ ꯌꯨ ꯌꯣꯜꯂꯤꯗꯣ ꯌꯨꯒ ꯑꯝꯇ ꯊꯛꯇꯖꯥꯠꯂꯣ ꯃꯁꯛꯁꯤꯡꯗꯣ ꯌꯨ ꯊꯛꯄ ꯃꯤ ꯑꯃꯠꯇ ꯃꯥꯟꯗꯦꯅꯦ ꯀꯩꯐꯥꯅ ꯂꯥꯛꯄ ꯀꯩꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯜꯂꯒ ꯅꯊꯟꯇ ꯃꯔꯨ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ
ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧ ꯁꯦꯜꯒ ꯌꯥꯎꯕ꯭ꯔꯣ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯗ ꯑꯩ ꯐꯥꯎ ꯁꯦꯜ ꯁꯤꯀꯤ ꯑꯃꯐꯥꯎ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ ꯌꯨ ꯐꯥꯎ ꯁꯣꯠꯂꯒ ꯊꯛꯀꯦꯅ ꯏꯅꯦꯇꯣꯟꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯌꯨ ꯁꯣꯠꯂꯨꯒꯦꯅ ꯂꯥꯛꯏ ꯌꯥꯝ ꯁꯛꯍꯜꯂꯛꯑꯅꯤ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯌꯨ ꯁꯣꯠꯀꯦ ꯍꯥꯏꯔꯨꯕꯒꯤ ꯏꯅꯦꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯀꯧꯊꯣꯛꯑꯒ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯇꯧꯕꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯏꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯆꯠꯈꯤꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯌꯨ ꯁꯣꯠꯀꯦ ꯍꯥꯏꯔꯨꯕꯒꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯗ ꯐꯨꯍꯜꯂꯛꯇꯣꯏꯖꯥꯠꯂꯣ ꯁꯤꯅꯤꯡꯗ꯭ꯔꯗꯤ ꯆꯠꯂꯨꯔꯅꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯌꯨ ꯊꯛꯅꯤꯡꯕꯅ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯤꯉꯣꯟꯗꯒꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯄꯨꯔꯨꯕꯅ ꯐꯔꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ ꯄꯨꯐꯝ ꯂꯩꯔꯗꯤ ꯑꯩꯒꯤꯁꯨ ꯁꯦꯜ ꯈꯤꯇ ꯄꯨꯕꯤꯔꯣ ꯇꯥꯆꯧ ꯑꯩꯒꯤꯐꯥꯎ ꯁꯦꯜ ꯄꯨꯐꯝ ꯂꯩꯇꯗꯅ ꯀꯅꯥꯗꯒꯤ ꯁꯦꯜ ꯄꯨꯁꯤꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯞꯁꯤꯜꯂꯛꯏꯕ ꯑꯁ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯖꯤꯗꯒꯤ ꯁꯦꯜ ꯂꯧꯗꯅ ꯌꯨ ꯊꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯂꯧꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯋꯣꯏꯕ ꯍꯥꯟꯅꯗꯤ ꯏꯈꯨꯠꯇ ꯁꯦꯜ ꯋꯥꯠꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯥꯖꯤ ꯈꯣꯏꯒ ꯀꯧꯅꯗꯕꯗꯒꯤ ꯁꯦꯜꯁꯨ ꯅꯤꯐꯝ ꯂꯩꯇ꯭ꯔꯦ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯌꯨ ꯊꯛꯅꯤꯡ ꯊꯛꯄ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯑꯍꯟꯗꯣ ꯌꯥꯝ ꯐꯠꯇꯕ ꯑꯍꯟꯅꯤ ꯃꯥꯅꯦ ꯌꯥꯝ ꯐꯠꯇꯕ ꯑꯍꯟꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯆꯥꯒꯨꯝꯕꯅꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯃꯥꯕꯨ ꯐꯨꯕꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯌꯥꯄꯣꯠꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯁꯦ ꯍꯦꯛꯇ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯦ ꯍꯥꯏ ꯋꯥꯅꯤ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣꯕ ꯑꯗꯨꯅꯦ ꯑꯗꯨꯝ ꯃꯁꯥꯅ ꯃꯁꯥ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯖꯕꯅꯦ ꯃꯗꯨ ꯑꯍꯟꯗꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯅ ꯃꯄꯥꯒꯨꯝꯂꯕ ꯑꯍꯜ ꯑꯗꯨꯗ ꯈꯨꯠ ꯊꯥꯈꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯆꯧ ꯁꯅꯥꯗ ꯁꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯃꯔꯟꯗ ꯃꯤꯇꯥꯕ ꯁꯨꯅꯤꯡꯗꯕ ꯌꯥꯏꯃ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯏꯄꯥ ꯏꯆꯥ ꯋꯥ ꯑꯔꯨꯕ ꯑꯃꯇ ꯈꯟꯅꯁꯤ ꯃꯁꯤꯒꯤ ꯃꯤꯅꯨꯈꯥꯡ ꯑꯍꯜ ꯑꯅꯤꯁꯦ ꯁꯤꯕ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅꯦ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯆꯔꯥ ꯍꯦꯟꯃꯟꯗꯅ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯂꯥꯛꯄꯅ ꯀꯩꯅꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯀꯗꯥꯏꯗ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯅꯣ ꯄꯥꯕ ꯃꯤꯕꯨ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯌꯥꯕꯗꯧꯅ ꯑꯩꯈꯣꯏꯕꯨ ꯃꯍꯩ ꯄꯥꯏꯕ ꯃꯤꯔꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤꯅꯦ ꯑꯄꯪ ꯅꯪꯕꯣ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯌꯥꯝ ꯉꯛꯄ ꯁꯥꯔꯛꯂꯤꯗꯨꯅ ꯃꯄꯥꯅ ꯃꯆꯥꯗ ꯃꯤ ꯍꯥꯠꯁꯦꯅ ꯍꯧꯔꯛꯂꯒꯕꯨ ꯉꯛꯇ꯭ꯔꯗꯤ ꯅꯣꯛꯀꯗ꯭ꯔꯣ ꯍꯥꯏ ꯅꯪ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯂꯟꯊꯨꯝ ꯁꯔꯨꯛꯇꯤ ꯄꯤꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯗꯤ ꯌꯥꯎꯔꯔꯣꯏꯗꯕꯅꯤꯅ ꯑꯩꯕꯨ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯨꯟꯅ ꯇꯥꯔꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯍꯜ ꯑꯅꯤ ꯑꯁꯤꯕꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯣꯟꯅ ꯃꯦꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯗꯨꯅ ꯇꯧꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗꯁꯨ ꯆꯤꯡꯅꯔꯔꯣꯏ ꯃꯊꯟꯇ ꯃꯉꯥꯛꯅꯔꯒ ꯁꯤꯕ ꯃꯥꯟꯖꯔꯅꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯏꯅꯦ ꯃꯣꯏ ꯃꯄꯥ ꯅꯪꯁꯤ ꯋꯥꯈꯟꯗꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯀꯅꯗꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ ꯉꯁꯤꯗꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯒꯦ ꯑꯁꯨꯝꯅ ꯇꯝꯄꯥꯛꯅ ꯆꯥꯛ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯛꯉꯟ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯌꯥꯏꯃ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯆꯧ ꯁꯅꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯀꯩꯐꯥꯅ ꯄꯥꯕ ꯃꯃꯥꯡ ꯊꯣꯡꯁꯤ ꯂꯣꯜꯂꯦ ꯀꯃꯥꯏꯅ ꯏꯃꯨꯡꯗ ꯆꯪꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯏꯃꯥꯕꯨꯒ ꯕꯥꯖꯤꯒꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯅ ꯀꯧꯔꯨꯔꯥ ꯍꯩ ꯀꯤꯊꯨꯝ ꯄꯨꯕ ꯑꯉꯥꯎꯕ ꯅꯀꯣꯛ ꯌꯥꯎꯗꯕꯣ ꯃꯤ ꯍꯥꯠꯄ ꯂꯣꯟꯅ ꯆꯪꯉꯛꯑꯒ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯧꯔꯗꯤ ꯅꯣꯏ ꯅꯥꯄꯥ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯏꯃꯨꯡꯗ ꯆꯪꯗꯣꯏꯅꯣ ꯑꯁꯨꯛ ꯆꯦꯅ ꯂꯣꯜꯂꯤꯕ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯗꯤ ꯈꯣꯡꯒꯁꯤ ꯇꯦꯛꯄ ꯇꯥꯔꯦ ꯂꯥꯛꯄꯅ ꯑꯁ ꯄꯥꯕ ꯑꯣꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯍꯥꯏꯒꯨꯝꯕꯗꯅ ꯑꯣꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯤ ꯏꯆꯥꯁꯥ ꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯁꯒꯨꯟ ꯇꯧꯔꯒ ꯍꯦꯛꯇ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗ ꯁꯒꯨꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯒꯨꯟ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯆꯧ ꯁꯅꯥ ꯑꯗꯨ ꯆꯤꯡꯅꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯐꯩ ꯈꯪꯅꯤ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯏ ꯁꯣꯝꯗ ꯃꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯒꯨꯟ ꯇꯧꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯄꯒ ꯄꯟꯊꯕ ꯇꯧꯗ
ꯈꯨꯅꯤꯡꯀꯥꯡ ꯀꯥꯡꯗꯨꯅ ꯑꯆꯧ ꯁꯅꯥ ꯑꯃꯗꯤ ꯂꯩꯃꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯌꯥꯏꯃꯅ ꯁꯣꯟꯄꯤꯛꯅ ꯍꯥꯏ ꯂꯥꯡꯒꯅꯨꯀꯣ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯅ ꯀꯥꯡꯒꯜ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗ ꯑꯆꯧ ꯁꯅꯥꯒ ꯂꯩꯃꯒꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯑꯆꯧ ꯁꯅꯥꯅ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯆꯧ ꯁꯅꯥ ꯑꯃꯗꯤ ꯂꯩꯃ ꯄꯟꯊꯕ ꯇꯧꯗꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤ ꯇꯥꯅꯕ huranba changle haina laurami asumna laikai mi singsu huranba changle haiba adu tabada makhutta mainam ammam paina duna asau sanagi yum tamna hupsilaklami asumna laikai ki mi singa duna yai magi mapa masa adubu pharami ahal nabi amana kaya da ngamliba mapa masa nu yengune mi ki mayum sida mapa masa haunaraga sagun tawraga huranba ga sanglamadana mau amana mayam huranba mapa masa se waraksi ya de haiba makhangansi madu natrabadi tungda potmang semang yam tholakadawri nupa amana mayam kari yenglige phurase huranba mapa masa se yai mana mayam amuta saubikin ekhoi huranba sangba natte ekhoi bulana lobigani ekhoi huranba natte huranba sangba natrabadi ahing sida sagun tawduna migi mayumda sanglamliba asina karigino nupa amana hai khumune hangise as kaino aina khumdawri basibo huranba sangba natte mi hatpa sangbani haidra ibo hairugada ibo mi hatpa changlamli haidana kunja singna phubada iba isa se shiba soitre haidre amuk huranbadi natana huranba muk tadawribani ni tawribase hey karina tumi leido khumuni na chindo ahing sida noi mi gi mayum sida kaidobagi lona changlibano ha masi tumi na sum leine anam yam kaline base kadai gi khumlani gi masin se ahing sida mi gi mayum masida lona changlamlibado huranba changlibani changliba makhoi mapa masa se huranba nate ai khoi huranba nate mamang thakta ta sauga itai magada aina yam lan thaba adugi sumai lan khre haigena isam chamna hinga sida sagun tawraga ta sau itai ma unaba sangjarubani ya da haina khumliba pakhumna yengune ho ibungo ahing da natrabadi nang lale haibagi matamga amata leitrabro asengbani aina haijaribase mayam amukta thajabi masi yamna paksilaktre masidi mama isda nang khangra na ha khangra ayo aigi kadrase chanadre sidi huran no pamsa se putharasi maya phurase asumna khunja singna yaima amadi masanapa ani bu phugi haina tawbaga tampak adu mapureiba amadi masa anigi hakanda mayam mamangda songthoraktuna karino mayam aigi ipureibaga isaga se huranba nate karigino mayam na mathong maram khangdana makhoi bu huranba tahalibadi aikhoi na moibu huranba tahanba nate makhoi se huranba nate makhoi huranba nate aina haribasini makhoi huranba sungna nate nangi na saga na pureibaga se huranba nate hairabanina phare aikhoi thajarage ado karigino makhoi na hinga sida migi mayumda lona sanglamlibadi nupi amana amu karigi tumillaribano khumbangamdrabo ha aigi ipuroibaga aigi isaga huranba nate kakaidana chinthibi sidia kari aibu chinthibi kaidana aigi isaga ipuroibaga huranba nate dinate moidi huranba sangba sunatana moidi isam samna itaiga isega hatpa sangbani kaino magi nupigi wa aduda yai mama khut aduna maraibagda thajanjaduna oh ei loire do haima isam samna mi hatpa sangliba hai mayam nupi su yauna phurasi hai kaifana phugesu imaga paaba goina phubiyo aidi yaujade bajiga imabo ka hatpagi wakhalon su ekhoi paabana puthopane lakpana mayam aisu thabak ase yauningde yaubane paabana bajiga imabo ka hatpa yaudrebadi hayeng bajiga imabo ki lairiba lanthum singse aigi saruk khairo haibagi aduk paabagi tung injabane aidi lanjadabani mayam aibudi phubiganu makhoina hariba adu tada khunja singaduna yai matampak amadi masanapa adubu phurami tampak adu ngangba lepte ayo karino khunja mayam nakhoi bu ngaurabo mara laijadaba isa iwadagi hendoraktana ai phau yauna phubiri basibu karigino aikhoina nakhoida kari lankrabage aikhoigi iran karino tawri sing yam lanjadabi ga saradan ho aikhoina noiba phuri base nakhoina mi hatna ba thorang lambagi khangaba ho adu hati hatlaudredana sidabo mayamna aikhoibu phuri base karigino haibanida iran su leitaba aikhoibu pangphuda phui haiwane
Nupi nang amuk tak tumi layo. Adu natrabadi chay chama sagadabasi chay chani chaba soidre akhoi. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯆꯧ ꯁꯅꯥꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯒꯤ ꯍꯦꯛ ꯃꯔꯦꯝ ꯈꯥꯛꯀꯤ ꯃꯅꯥꯎꯃꯛꯅ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛꯇ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯕ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝ ꯐꯨꯔꯤꯕꯗꯨ ꯂꯦꯞꯄꯨ ꯐꯨꯕꯅ ꯀꯥꯟꯅꯔ ꯃꯈꯣꯏꯕꯨ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯔꯁꯤ ꯑꯆꯧ ꯁꯅꯥ ꯈꯨꯜꯂꯥꯛꯄ ꯅꯪꯒꯤ ꯅꯌꯨꯝꯗ ꯅꯪꯕꯨ ꯍꯥꯠꯅꯕ ꯆꯪꯂꯝꯂꯤꯕ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯃꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯨ ꯍꯥꯏꯌꯨ ꯑꯆꯧ ꯁꯅꯥ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯗ ꯈꯜꯂꯤꯕ ꯃꯄꯥ ꯁꯛꯂꯕ ꯃꯌꯥꯝꯕ ꯑꯩꯕꯨ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯈꯔꯒꯤꯗꯃꯛꯇ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯂꯤꯕ ꯃꯍꯥꯛꯄꯨ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯨ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯃꯌꯥꯝꯅ ꯐꯅꯤ ꯈꯟꯕ ꯑꯗꯨ ꯇꯧꯕꯤꯔꯣ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯃꯌꯥꯝꯗ ꯑꯣꯏꯅ ꯁꯤꯟꯅꯖꯔꯦ ꯑꯗꯨꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯃꯤꯇꯥꯕ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯑꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯁꯤ ꯏꯁꯥꯅ ꯌꯥꯖꯔꯦ ꯈꯨꯜꯂꯥꯛꯄꯅ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯄꯤꯕꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯖꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕꯅꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯆꯧ ꯁꯅꯥ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯔꯝꯅꯁꯨ ꯐꯥꯎꯔꯣꯏ ꯃꯍꯥꯛꯅꯗꯤ ꯃꯅꯥꯎ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯌꯥꯏꯃꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯇꯥꯆꯧ ꯅꯅꯥꯎ ꯇꯥꯆꯧꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯋꯥꯈꯜ ꯊꯦꯟꯕ ꯅꯅꯥꯎꯅ ꯇꯥꯆꯧꯒꯤ ꯂꯟ ꯊꯨꯝ ꯑꯁꯤꯕꯨ ꯃꯤꯇꯥꯔꯨꯗꯨꯅ ꯇꯥꯆꯧꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯨꯔꯦ ꯃꯗꯨꯒꯤꯗꯃꯛ ꯇꯥꯆꯧꯅ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯔꯥꯜ ꯂꯩꯔꯕ ꯑꯩꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯈꯤ ꯃꯁꯤ ꯄꯨꯝꯕ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯖꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯆꯥꯎꯅ ꯂꯩ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯁꯤꯡꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯏꯟꯁꯤꯟꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ ꯏꯇꯩ ꯏꯆꯦ ꯅꯅꯥꯎꯅ ꯏꯆꯦ ꯑꯃꯗꯤ ꯏꯇꯩꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯍꯧꯖꯤꯛꯇꯗ ꯇꯥꯠꯀ ꯇꯧꯁꯤꯟꯅꯔꯗꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯆꯠꯈ꯭ꯔꯣ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯥꯜꯂꯝꯃꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯃꯔꯜꯗ ꯃꯤꯇꯥꯕ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯗꯨꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ